icha adu coaching dadi adum thabiramgani adubu parents ama oina icha na yauriba class asi gyan ta na yauribra gyan ta dabra class asi yaubadagi hena haigatlabra amadi haigattabra kari da semdo ogana hena improve oigani haiba adu parents ama oina adom khangbirabra ayambana hojiki matamse coaching center phabra amadi oja se phabra haiba adu thinadre friend circle gi through dagi imanaba imanabi sing pun manungai ba oina thiraga oina chatnare masina maram oiraga satra singda exam result da soirakpa lari kamaina pagani khangdaba amadi mama mapa singda ningamdaba ama thokali maram asina adongi icha adu coaching center gi oja singna takpada gyan taribra tadabra class asi yaubadagi hena haigatpra khangnabagi damakta numit 8 ni gi oiba free demo class ama vector tutorial na lakadoriba April gi date 9 dagi hogadori aduna parents singna adongi icha aduna pamjaba oja khallaga lairik takpada karambana hena nungai gyan dai khangnabagi damakta paisa sunglo lodana vector tutorial na free demo class ama 7 days ki tawriba asigi khudong chaba lawbiu amadi vector tutorial gi oina boys hostel girls hostel tonga na leijai ben service khudong chaba su thamjari akupa marol khangbining basingna pijariba contact number asida ngasimak pau phawbira u akaknaba mi masing khak lawjagani